ngasi August ki tarik 12 ing 2012 yaifarabu numit asida chamaga 38 suba iraibak ningbasingi numit hisam yaisam pat amadi thangal general complex palace compound imphal da pangthokli laibak kidamak thawaina ponda pikiba thauna pharaba athawbasingda ikai khumnaba utchari mikhapon hingbagi mahutta mikup amatang oirabasu ningkha tamna hingbana fai khankhiba achangba hawai kaya aduna tambiramba ningtamba ngasi gi mirolna kawham thokte ngasi so aikhoina iraipa ki mayokta apunbai mayokta lakpa singnarpu khudingmak amata oina thengnasi athawbasing aduna lairam lenda nungairoidaba peloidaba thabak macha masu aikhoina tofam thokte amata oina lepminnasi matam aduda ngasi athawbasingi numit ningsingbagi mahai phangani artha laigani सलामी देगा जमील सल्यूट सलामी सच
चालू होतं मम्मी
문제내는 기분이 싫다. 그냥 문제내는 에밀리 문제내. 경기한다. 이분은 홍대도 여기까지 가고. 낭비 여기랑 제일 너무 들어. 야, 어머니, 서머자.